CM Biren Union Home Minister Amit Shah ga unakre Erang Loisanaba Center gisu maruoiba warepsing lauba leire N Biren Chief Minister Nong Thombam Biren ngasi Union Home Minister Amit Shah ga unaduna Manipur da oiriba phibam asigi matangda kupna khanakre hairi loinana Erang asi Loisanaba Center gisu maruoiba warepsing lauba leire haina Manipur gi Chief Minister N Biren phongdorakli Chief Minister N Biren mahaki ex thadorakpa warol amada Union Home Minister Amit Shah ga ngasi mahaki official residence da unaduna Manipur da oiragliba phibam asigi matangda yamna kumna khanaki Union Home Minister ga unaba aduda Manipur da mamang sahi May 3 dagi thoragliba Erang asigi political solution ama puraknabagi matangda yamna haksinna khanaki unaba aduda Union Home Minister Amit Shah na center na Manipur gi Erang asi haksinna lauri amadi kumna yengsilli haibaga loinana Manipur gi Erang asigi matangda center gi su maruoiba warepsing lauba leire atuba matamda Erang asi Loisanaba thabak lokhalagani haibagi thajaba pirakhi haina Chief Minister N Biren phongdorakli panba yabadi Union Home Minister Amit Shah na kaurakpadagi Chief Minister N Biren ngarang nungthil Delhi gi damak Imphal thadokibani amaromda Chief Minister ngasi numidang Imphal da thoraklaba yai hairi Moreh da ayuk pung 9 dagi ahing chupa curfew thamkhre Village Volunteer Technopol District na mamang thage kunthama thoida thokiba cherol amagi matungina Moreh da leiriba State Security Force lokthokigadabani makoida ising yauna jara thangnuba polab amata phanghanba yaroi haba wafam thamkibaga loinana ngasi February 3 dagi akanba khongjang sangsingani aina lakthokibadagi ngasi Moreh border town Moreh da ayuk pung 6 dagi 9 phawba pung 2 gi matam kha curfew komthoki curfew komtholingai matamdasu border town Moreh manung amasung akoibada leiriba dukan sing thong hangna khide lambi da mioi amata chathok chasin tawkide Moreh da leiriba security force kanguna pamdaba thodok thoktanaba akanba ngak senbagi thabak chathaki ngasi numidang waram phawbagi manungda Moreh da pamdaba hingsa gi thodok amata thokpagi paw phangkide adubu nahal Moreh da leiba state security force ki thaknaba ising thaba lakpa DI Tata gari ama kuki lalauba singni singnaba singna driver thadok lamlaga ising gari adu puduna chatkiba adu hojik phawba phangba ngamdre hairi relief game gi mahiroi singna school singda ming chanbada phi laudaba yaroi habasi tawbiganu mahiroi lup taruk mamang sahi 2023 gi May 3 gi matungdagi oirakliba tangdu leitadaba phiba masina maram oiduna mayum makai mai thadokraba amadi masagi mayum thadoktuna lanjennarakhiba amadi relief game singda sangjafam lauduna leiriba imung kaya gi mahiroi sing tongan tongan ba mahiloi sang kayana lemna mahi tamanbagi thaurang paikhalaklabasu mahiloi sang kharadadi phi thidaba yaroi haibagi wafam amadi mahiroi singdagi admission phi launaba honabagi thawong makha tana tawbidanaba mahiroi lup tarukna mari leinaba mahiroi sang singi mafamda thamjari haina mahiroi lup taruk asigi president singna punna sahi tawduna thadorakbo cherol amana hairi cherol asina makha taribadi langi chaitheng nangduna lanjenariba imungi mahiroi singdagi admission fee natraga tuition fee lawba haibasi mioiba khunai chanalon chatki wangmadani maramaduna lanjenaragliba mahiroi singna mahi masing tambada makhal amatagi senpham mahiroi singdagi lobigano amaromda Catholic Educational Society gi makhada leiriba mahiroi sing yauna lamdam asida leiriba tongan mahiroi sang khudimangna chathariba admission process ta lanjennarakpa mahiroi singi damak sit khara khakpiduna makhoibu lemna mahi masing tamba phanghanbinaba amadi lanjennarakpa mahiroi singna admission tawba lakpa matamda admission sit leitre haiduna makhoibu ming chanba phanghandabagi thawong tawbidanaba mahiroi lop tarukna mari leinaba khudimaki mafamda khanghalagli